Akasvani Imphal Chitrabhanu na pau pazari ahanbada maru oiba pau. Kendra ki Siksha amasung mapantham Rajamanti Dr. R.K. Ranjan Hairi leba asigi inakulaba amadi tongan heritage bu kanba amadi yukhatpa yamna maktangai fade. Imphal ki City Convention Center da chathariba Ayurveda perva ngasi loshilagani. Amerikal ki matamta Bharat pu malengi research amasung innovation ki center ama ohanaba punna honnaminanaba Pradhan Mantri Hairi amasung Britain ki Maharani Elizabeth II lekhitabagi ngasi leba asin awaba phongduktuna jati ki feral tangkhai chintaduna paheli. Kendra ki Siksha amasung mapantham Rajamanti Dr. R.K. Ranjan Hairi leba asigi inakulaba amadi tongan heritage asibu kanduna amadi yukhutuna thamba yamna maktangai fade. New Delhi dangarang dagi horoga numit huni chathagadaba Indian National Trust for Art and Culture Heritage Intaski National Convener singi mifam da wangang bada Dr. Ranjan Hai ekhogi ina khulaba Sanskriti ki channel launchet kaya asi malemda tomthil oiraba pukningda ithil piba ngamba machak singni mang hai adum oinamak technology sinaduna khongjal yangna chakhulakliba hojiki malem asida Sanskriti ki hauna launchet kaya asi kaunor pagum uri maram aduna ekoina masibu tungda horakliba miro singi damakta ngak senduna manghandana ba thamgadabani Indasna ekogi Sanskriti ki oiba machak sing asibu mangkhigadabadi ki kanba amadi ngak sin bada achoba thodang lori Mantri na hai ekogi Sanskriti ki machak sing asibu manghandana matamga chunana leba ama ohenduna chakhatpagi lambida purakpada Indasna achoba thodang logani haibegi thajabasu mahakna phongdokpaga lolena numit humni chupna khanagadoriba asigi kana ba fall purakpa ngamgani hainashu mahakna hairi Imphal ki City Convention Center da chathariba Ayurveda perba Manipur ngasi numidang waram loshilagani ngasi ayu Ayurveda gi rally pangthoki Archaya Vinova Vabi gi mapuk numi palan su pangthoki perva stalium na layang bugalone na hidak langtak su liam na piri ngarang pangthoki ba debating competition da Maria Montessori School gi Ria Tongbram na ahanba TG Higher Secondary School gi Mansi Sagol sem anishuba amasung school asimaki neta sori kundongbam na ahumsuba position takhi Angilam da miyambu nithina kanghanna bagi no mayu awareness program among ngasi Nonien Zilla gi longmai part 4 da pangthokli thorom asin National Legal Services Authority gi makhada Manipur State Legal Services Authority na sponsor toroga District Legal Services Authority tamyangnong amasung Imphal West na punishin bani thorom du da angilam da khang herba miyusina wangangki Manipur Sarkar gi Art and Culture Vibhag ki Chief Minister ki artist ngi tengpang CMAT gi makhada puthokpa labuk makai pangda sikoba video release tobuga lonena performing cum musical institute sargam lingkhat ki bagi contrast baning sing thorom palan ngasi Imphal gi Brahmapur nahabam da pangthokani audio release tobugi thorom da MLA Thangjam Arun Kumar Singh madi Art and Culture gi Commissioner M Joy Singh yaugani Bharat na mari shuba Industrial Revolution da mangzan thabaleba ama oinana ba changsin badal lam asiga mari leinaba Bharat ke vigyan amasung miyam gi thodang ase yamna maru oi mangna hai asigum ba fibam asida lengak sasan da yawriba amasung thosul thorang ya liba mi singi thodang su chawa hengalakli Gujarat ki Ahmedabad tangarang video conferencing kuthang da numini chathak da ba kendra amasung rajagi bigyan gi mipum hogdol uduna Pradhan Mantri hai bigyan hai basi samasya kya ko na ba anoba thorang puthokna ba amadi innovation gi horokpham ne Mang hai asigumba wakalon asigalolena anoba Bharat na ngasi asi Jai Jawan Jai Kishan Jai Bigyan amasung Jai Anusadharan haima Mantri Singh asigalolena mangnom da changsilli इस अमृत काल में भारत को रिसर्च और इनोवेशन का ग्लोबल सेंटर बनाने के लिए हम सब ने एक साथ मिलकर के अनेक मोर्चों पर काम करना है अपनी साइंस और टेक्नोलॉजी से जुड़ी रिसर्च को हमें लोकल स्तर पर लेकर जाना है आज समय की मांग है कि हर राज्य अपनी स्थानीय समस्याओं के हिसाब से स्थानीय समाधान तैयार करने के लिए इनोवेशन पर बल दे Amerikal gi matamda Bharat asibu malengi oiba research amasung innovation gi center ama ohanana ba punna honana ba Sri Modin hairi Pradhan Mantri na leba asigi miyam da Bharat ke vaigyanic singi tobong amba sakti amadi makhoi gi thabak singbu harau tamba lonena ningthina chakhangbin na ba su hairi Mang hai Raja Singh Higher Education Institution Singh the Innovation Laboratory Singh masing hengan hangadabani Pradhan Mantri hai ma ke sarkar na bigyan de yumfum oduna chakhona na bagi miyeng thamli amasung lising ani tara mai degi science amasung technology lamda sel thada bagi chang sing thaningai oina hengalakli
Mangna hai sarkar na honabadagi Bharat asi Global Innovation gi Index da 93 suba rank ta leiba ngamle. Mepamasi kendra amasung Rajya Sarkar singi marakta innovation amasung entrepreneurship gi lamda hena chakot hanaba amaga tengbang pinaba hengadana bagi panlamda pangthokpani. Tabiriba pawasi Akasvani Imphal dagini. Britain ki Maharani Elizabeth II lekidabagi ngasi leba asina awaba phongdok oina Bharat ki machu ahungi jati ki firal tangkai paheli. Sarkar ki oiba harau kumai amata pangthokloi ningsingba yai. Britain ki Maharani asi haukiba sagosa nimita masagi chahi marhudra tarukta lekidabani. Mangna lekidabada Pradhan Mantri Narendra Modi na nungaitaba phongdokli. Amoromda Liz Truss bu Britain ki Pradhan Mantri oirakpada Pradhan Mantri Narendra Modi na nungaiba phongdokre. Telephone wari sanabada luchingba anina leba anigi mari hena chasinghana bawa pung kaya khanaki hairi. Luchingba anina road map lising ani kuntra chanahanbada kaya yamna kumang soksiliba hojik chathariba free trade agreement ki wari sanaba ngaksal amadi security ki lamda tengwang pinabi yauna tungan bawa pung kaya gi matangda khanaki. Sri Modi na lekidriba ki imunu amasung United Kingdom gi miyamda thamoi shokna nungaitaba phongdokle. Maharani Elizabeth II ki haksangi mapung phaba ikai khunaba galunana tha asigi taramapanda Westminster abeda lerol changani. Imung manungi cherol aman hai lerol chandringai mamangda miyamna ikai khunaba utuna aroiba bidai piba yanabagi damak mahaki hakchang adu numi marini chumna Westminster Hall da thamgani. Amoromda Charles III bu haunabi matung inna St James Palace ta ningthau oina lokthokre mahangna hoji leba adugi makok oire. Rashtrapati Draupadi Murmu na Gurjar Muslim ama oiriba Gulam Alibu Jammu Kashmir dagi Rajya Sabha gi sadasya oina khankre. Kendra Sarkar na recommendation tawrakpadagi Sri Alibu Rajya Sabha gi member oina khankebani. Mapam aduda Gurjar Muslim amabu Rajya Sabha gi member oina khanbasi handaki asina ahanbani. Kendra ki Saltu Mantri Nirmala Sitharaman hairi Bharat ki higher education na malengi khwaidagi fava company singi executive sing puthokli amasung America gi matungda khwaidagi masing yamba CEO sing puthokli. Chennai mana ki Kanchipuram the Indian Institute of Information Technology Management and Designs ki convocation da wangang bada mantri na hai malengi company yangkhaini panda Bharat ki hokiba CEO sing lady. Malengi mangsa thaba ngamna ba takpi tambiba ki thong leptana phaganana ba tai hainasu mantri na phongdokhi. Mapantharam Mantri Dr. S. Jaishankar na Gulf Cooperation Council GCC ki General Secretary Nayyab Falab Mubarak Al-Hazra ka Bharat amasung GCC ki tathok tasin tongnobu ki thong matangda yanawol amasahi tongnakre. Dr. Jaishankar na Sinare ga malengi amadi lamdam asigi hojik oriba phibanga mari leinana India GCC tengbang pinanabagi maru obidusu kumna khanaki. Saudi Arabia da numin ini ki khongchata leriba Dr. Jaishankar na ngarang riyata Bharat macha singasu unaki. Mafamdu da wangang bada mantri na Ukraine ki landa ahonba kya prakrapasu Bharat na growth ki chang yamdrabada chada tare yogduna chei asida malingi khwaidi ki yangna sel tungi phibam phagalakliba lebang ama oiba ngamgani habagi thajabasu phongdokhi. Committee on Political Security, Social and Cultural Cooperation Ministerial Meeting Hogdopada Dr. Jaishankar na Saudi Arabia gi Mapantharam Mantri ga punna sabapati ominagani. Bharat ki Navy na namuna sem na leba sigi machak matumtana sajaba Nilgiri class lead guided missile frigate Taragiri ngasi Mumbai degi thagatlagani. Frigate Taragiri asi Bharat Navy na sinanaba Mazagon Dock Ship Builder Limited na sabani masi meter chamani phumapan sangba aduga meter 33.9 pakpa jahaz amani. US Open Tennis da World number 1 Iga Swiatek nupi gi singles final title lokre. New York tangarang sani kifa final da mahakna Tunisia gi Honors Jerez Babu 3-2 tamai thiba piki. Nupa gi singles final ngasi nimidang Spain gi Carlos Alcaraz ka Norway gi Casper Ruud ka sanagani. Kathmandugi Darsas Bangala Stadium dangarang sani kiba match da pamangi champion Bharat na Maldives pupanjal mapan sinuda maithiba piduna Bharat Surf Women Championship lisangani kunitogi semi final changkre. Aroiba da maroiba pau amuk hanna Kendra ki Sikse amasung Mapantharam Rajya Mantri Dr. R.K. Ranjan hairi leba asigi inak khulaba amadi tongan ba heritage book kanba amadi yukhatpa yamna maktangai fade. Imphal ki City Convention Center da chathariva Ayurveda Parba ngasi lushilagani. Amerikal ki matamda Bharat pu malengi research amasung innovation ki center ama ohenana ba punna hona minana ba Pradhan Mantri hairi amasung
Britain gi Maharani Elizabeth II lekidabagi ngasi leba asina awaba phongtokna jati gi firal tangkhai chinjaduna paheli pauloi zeri